Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. BJP na hairi Manipurda hauzik oiriba phibam asi rajniti gi khenaba thamdana amanamagi mateng pangduna loisinabu honaminasi. Khongsang railway station gi godown hena chawthohanduna mapalamdagi pusadakliba polam singning na thamba yanaba honabiu haina Shiv Sena na hairi. Jiribamdagi pot puba gari chahumkun security gi akanba cheksul thoranga luinana Imphal tamlakre. प्रधानमंत्री नरेंद्र मोदी ने हाइरी हौकिबि सही 63 असिदा संसद की ख्वाइदगी चाबो माइ पाकपा हाइबा तारबदी मियामना थाजबगी चांग नोमोनोमगी हेनगलकपा असिनी अमसुंग एशियन फुटबॉल कन्फेडरेशन चैंपियन लीग की अहानबा मैच हौजिक यहाकी ममांगदा पुणेगी श्री शिवा छत्रपति स्पोर्ट्स कॉम्प्लेक्स दा हौख्रे BJP Manipur Pradesh na hairi Manipur da hauzik oiriba phibam asida rajniti gi khenaba thamdana amanamagi mateng pangduna irang asi loisinabu honaminasi Imphal da leiba BJP gi office ta pangthokpa pawgi mifam amada dol gi wanganglo elangbam Johnson na hai Manipur da mahausa gi phibam da hanjinaba miyam puna chatminaduna santi porangnabu honaminaba haibasi tangai phade hauzik oiriba phibam asida amana amabu maral sinabana warishin porakpa ngamloi mangna hai Nagaland Pradesh Congress Committee ki hanigi President na Manipur da kuki singa tunganba administration taliba asi sawgatli hainu phongdokhi mamangdasu Mizoram gi Congress na dabi asi sawgatli haina phongdokhiba laikhrabani Sri Johnson na hai asiguma laibag asigi ariba rajniti dol amagi luchingba singna asiguma wafam sing phongdokpa haibasi laibak thibani BJP gi oinadi Griha Mantri Amit Shah yauna kendra gi luchingba kayana rajya asida tunganba lengak sasan laiba yaroi haina phongdokre adubu ngasi phawbada Congress ki luchingba amatana hariba wafam asigumba phongdorokpa laitri mangna hai more Churachandpur na chingba muroiba mafam singda michang mikhai naidaba security force sing thajinba hore BJP ki phire phanadagi hongba laitri haraduna Sri Johnson na hai lamdam asida athuba matamda santi amasum hausa gi phibam da hanjilanaba dolasna thong launa hangduna lai amadi tangdu laitaba poroknaba punna phaminaduna warishin poroknaba honaminasi कोई बीजेपी लेंगा ना लुचिंगबा कोई मणिपुर इंडिया सरकार में लेरिबसिना अकन्न होनादना हौजिक मरुइबा स्टेप खरा प्रजा ना पामिदु यामना चाम ngамद्रेकसु चामदा यांखै फावबो ngамद्रे हाइरगसु 10% 20% 30% तपना पिकअप तौननबा मरुइना हॉटस्पॉट सिंगदा न्यूट्रल लोइबा सिक्योरिटी फोर्सिंग डिप्लॉय तौनबो होनरिबा मयाम असिसे कोई सरकार सिना होनरिबसे कोई मयाम सु खरा खंबियु हाइबदुने ना थमजेनिंगिसे Shiv Sena Manipur Pradesh na Manipur da thogliba irang asi warishin poraknaba kendra gi Griha Mantri Amit Shah unanaba dolas ki muhut kangbu ama Delhi da chalagani hairi amaromda tongan badami manga yawba memorandum ama ngasi dolasina Rajyapal Anusha Uike amasung Mukhyamantri Nongthomam Birendra pisinkre dabi sing adudi Manipur da athuba matamda mahausa gi punsida hanjil halu kukilal hoba lup singa su tawnoriba hantu u natraga ground rule mapung phana ngak halu Manipur pumbada MLR amasung MLR Act lising machamapan humbu chana halu amasung Manipurbu Hill State amu oina lauthu o NRC chana halu amadi Highway Protection Force lingu haibasini Imphal da pangthokpa pawgi mifam amada dolgi President M Tombi na hai hauzik chathariba sangsad ki mifam da Manipur gi wafam sing khananaba dolasigi mioi marina saba mihut kangbu amana Griha Mantri unaragani unabadu da rajyasida athuba matamda santi hanjilanaba taksin gani masigi mathakta memorandum ama Rashtrapati amasung Pradhan Mantri da su pisingani Sri Tombi na hai Khongsang railway station gi godown hena chawthokhanduna mapalamdagi pusalaliba polam singsi ningthina thamba yanaba honabiu mahakna hai Driver solution be yanaba honorable Union Home Minister Amit Shah ji na maduda tawbi be yaba pangbi be yaba sing athomatam da pangbi solution binaba madu taksanaba ne na sasa dorche aduna Manipur praja punamakta su appeal tawjari ekoi amtang puning phadaraga hanagi nungsineba mari do puraktana ekoi mayam singtang shanti hoina Manipur si hingminana honasi Mifamadu da saruk yakiba dolgi wanganglo Yurembam Ashok Kumar na hai Manipur da hauzik oiriba irang asigi yenglaga Imphal Jiribam helicopter service ki bhara sarkar na hantahannaba honabiu masigi mathakta Jiribam Agartala Jiribam Silchar rail amukhana chelhannabasu mangna sarkar gi pungning chingsilakli Imphal West Imphal East amasung Thobal jila gi oina hayeng ayuk pung 5 dagi nimidang pung 4 fawba curfew komthokani Bisnupur
जिलागी ओइना हयेंग अयुक पुंग 5 दगी नुमिदांग वैरम पुंग 5 फाउबा कर्फ्यू कुमथोकनी कक्चिंग जिलादा हयेंग अयुक पुंग 5 दगी नुमिदांग वैरम पुंग 3 फाउबा कर्फ्यू कुमथोकनी पाउगी मरक थतना अतेनबा ब्रेक अमा Manipur University na lauba chahi sigi Junda pangthokiba BA BSc BCom BPS BFT BSW BTT gi first semester examination 2022 November NEP gi form fill up tawkhraga saruk yaba ngamkidaba college masagi hanagi mahiroi amadi displaced students singi damak first semester supplementary examination lising ani kunithoi athuba matamda pangthoklagani mari lenaba college gi principal singna parikha thagadaba candidate singna lawgadaba subject singi akup marol September tarik 13 phawgi manungda pisilaknaba Manipur University gi Controller of Examination na khangalakli. Tabiriba Pawasi Akazwani Imphal dagini Ziribam dagi Imphal rumda National Highway Kuntra Tareta Port Puba Gari Sing ngasidagi amhona chen bahore Aikhoi Ziribam Paumi Ngathem Bishwaji na hai nimit kharani lambi asi gari chen ba lep luraba tungda ngasidagi amuk gari chen bahokibani Security gi akan besiksu thawanga loidana Port Puba Gari chahum kun Imphal tamna chatkre gari sing asigi manungda LPG Marputrani Thoi, Petrol amasung Diesel Yankai Taret, ATF Taranipan, Oxygen Gari Ama, Hospital gi Pochai Puba Gari Ama Amadi Atai Poching Puba, Gari Sing Yauri. Manipur Police na Phajin Kiba Mui Manga, Kariguba Piba Mata Yaudana Tadora Kadabani Haiduna, Imphal gi Tongan Mamapam Singda, Lambi Ting Bayauna, Khongjang Jangsin Kre, Khongjang asigi manung chena, Imphal Ukrul Lambigi, Kurai, Lai Wang Migi Saruk Pauba Masung, Imphal More Lambigi, Saruk Singda, Ngaseyu, Angan Badigi Hauduna, Maira Paibi Sing na Lambi Tinki, Masina Maram Oiraga, Gari Yauna Mui Sing Satuk Tasin Tobada, Apan Batoki. Amarumda, Police na Phajin Kiba Mui Manga Adu, Karigumba Piba Mata Yaudana, Thadok Piraknaba, Coordinating Committee on Manipur Integrity Kokomina Appeal Taurakli, Coordinating Committee of 30 Assembly Constitution gi Maikai Dagisu Phajin Kiba Myoi Manga Asi, Kariguma Pibam Amata Yaudana Thadok Piraknaba Appeal Taurakli. Manipur Sarkar gi Social Welfare Bibhag na sinduna ngasi Lilongda Rastriya Poshan Magi Thoram Pangthokre Tha Sigi Amadagi Hauduna Tha Amat Chupna Chathagadaba Thoram Asida Angang Sing Inkhalakpa Naha Sing amasung Miron Binupida Macheba Chinjaki Matangda Miyambu Bahap Tanaba Thoram Pangthokli Thoram Asigi Saruk Oina Swachh Balak Sampradha Posandi Parai Meri Mati Meri Desna Chingba Yauri Manipur Home Guard ki hangduna leriba phamsing athuba matamda mensinaba sarkarna notification thoktuna amadi mathau taba thabak sing niyom chumna paikhatuna recruitment pangthokpiyu haina Manipur Home Guard Employees Welfare Association gi president Yanglem Mangina Mukhyamantri da aiba cherol ama pisinkre cherol aduna hai hangduna leriba Home Guard ki phamsing mensinba matamda senja thumja tobiganu hiramasida Mukhyamantri na mideng changbiduna recruitment gi thabak asi niyom chumna pangthokpiyu Relief Center for the Welfare of Differently Able Person na Misnupur Jilagi Kwakta Santhongda Irang asna sukalaba hauzik relief camp sing da leriba differently able nupi singi matangda bhap tanbagi camp ama pangthokre thorom adu Manipur State Commission for Women gi mideng makhada pangthokhibani Bisnupur Jilagi Sendra Kaithel sang amasung Moirang Khuno Kaithel sangda Manipur da ingna chingna amadi mahausa gi pibam da hanjilhanba dabi tawduna ngasi wakat mifam phamkre wakan mifam asi All Thanga People's Organization asinbani Mitai Salaigi Kogena Indian Parliament ki Marshal gi oigani hariba asi Manipur Pandit Loishang Maru Loishang na yabangam loy hari Imphal gi Press Club ta pangto ki papaw gi mipam amada Loishang asigi Pandit Ngaryambam khombana hai Maijai Chalagi Koget asi Janabigi matungina kanagumba micham amatana sizinaba yade Hiramasigi matangda Koget asibu niyom chumna sizinabagi matangda Siri Govindaji Temple Board ki rule number Yankai Nithoi de iduna yauri Asigumlaba lamdam asigi khwaidigi luraba lai haktaktagi hona sizinaba yaba yadaba khaidok tuna thamlaba salai gi koget asi parliament ki marshal gi koget oigani haibasi athubada handok piyu Irabot Celebration Committee amadi Indian People's Theatre Association Manipur na puna sinduna Manipur gi apunba saktam ngakmina si haibe hiramda jananeta Hizam Irabot Singha samukuntaret shuba mapok kumon thoram ngasi tentha multiplex hall da pangthokre thoram adugi saruk ama oina sanasam umanda na iba adungai gi thabalai haiba upanyas amasu phongkhe ngasi dagi hauduna nimit mangani chukna chathagadaba sapon chabagi training program langol da leiba NIT Manipur gi seminar hall da hogdokre National Skill Development Corporation gi mideng makhada NIT Manipur gi Pradhan Mantri Kausal Vikas Yojana 4.0 sel na sinduna pangthokiba training program adu hogdokpagi thoramda NIT Manipur gi Register Professor Kh. Tomba Director in Charge Professor Kh. Manglem amasung
NIT Manipur gi Pradhan Mantri Kausal Vikas Yojana 4.0 Cell gi Chairman Dr. NG Romanjit Charuk Yaki training program aduda Lamboi Khongnang Khongda hangba relief camp ta leiba mioi 15 yauna punna mioi 50 rom saruk yaki. Ideas of Manipur, a historical legacy of an Asiatic civilization haiba hiramasi dat nomogi weba dialogue pangthokre. Thoromasi Center for Human Rights and Duties Education Manipur University amadi Ozasana Zawba Memorial Trust na sinduna University asigi Department of Commerce ta pangthokhibani. Malemgi wagi numit ki 13 suba edition ngasi Imphal West ki Pasoi Part 1 gi manung channel leba Bamboo Complex ta pangthokre. Southeast Asia Bamboo Foundation SABF na sinduna pangthokiba thoram adu mahiroi sing local artisans sing entrepreneur masung mioi kya na saruk yaki. Thormaduda Pasoi masung Tengnopal dagi artisans sing asaba bamboo crafts ki pothokaya utki loinana Padmasiri Guru Ruben Mangsabana lamdam asigi Wana Saba Bashin Atenba Music ki performance amasu PK Akaswani Imphal dagi pau tabiri Pradhan Mantri Narendra Modi na hairi haukiba sahi humputara manga asida sangsad ki khwadigi chawba mai pakpa haiba tarabadi miyamna thajabagi chang nongmogi hangalakpa asini sangsad ki sanglaba chahi humputara manga gi matangda khanana ba hogdokladuna Pradhan Mantri na hai Bharat ki Ganatantra gi aka akum sing sangsan uduna lakli mangna hai Bharat ki mai pakpa sing mafam kaya da khanari masi lebak asi sangsad ki itihas ta hokiba sahi humputara manga asida amato oina punna honamina kibagi maheinani Sri Modi na hai Chandrayaan 3 mai pakiba asina Bharat natana malem sinbada chawthokchaba pohale mangna hai masina Bharat ki anoba pangal sakti adu uthopaga loinana leibaga sigi baigyanik singna tawbangamba adu uthokle Pradhan Mantri na hayengdagi sangsad ki anoba building da hongjinbagi wafam sing phongdokladuna hai ऐतिहासिक oiraba ariba building asi Ningkha tamjingai matamadu palamba miraiba ki sasona lebak asigi sel na sarambani G20 mipam mai pangna lebak ki konungda handak pangthokiba adugi matangdasu Pradhan Mantri na wafam sing phongdoki mangna hai G20 mai pakpa habasi lebak asigi mai pakpa amani Sri Modi na hai sangsad ta chathakiba etek adu lebak asigi Ganatantra da chathakiba etek ka chap manai thong adu lebak asina kaidongnungdasu kaubungam loi Sri Modi na hai Jawaharlal Nehru gi haktaktagi Lal Bahadur Shastri phawba amasung Atal Bihari Vajpayee phawbagi luchingba kayana Bharat ki manglan puthokibadu sangsana sakhini 75 साल की यात्रा हम नए मुकाम से आरंभ हो रही है जिस मुकाम पर 75 साल की यात्रा की वो अत्यंत प्रेरक पल और अब नए स्थान पर उस यात्रा को आगे बढ़ाते समय नए संकल्प नई ऊर्जा नया विश्वास और समय सीमा में 2047 में इस देश को डेवलप कंट्री बना करके रहना है G20 की अभूतपूर्व सफलता 60 से अधिक स्थानों पर विश्व भर के नेताओं का स्वागत मंथन और ट्रू स्पिरिट में फेडरल स्ट्रक्चर का एक जीवंत अनुभव भारत की विविधता भारत की विशेषता G20 अपने आप में हमारी विविधता का सेलिब्रेशन बन गया Asian Football Federation Confederation AFC Champion League की आनबा मैच हौजिंग हाकी ममांगदा पुणे की श्री शिवा छत्रपति स्पोर्ट्स कॉम्प्लेक्स ता होक्रे आनबा मैच असिदा मुंबई सिटी FC ना ईरान की नसाजी मजंदरन टीम गा थेंगनरगनी मुंबई सिटी न हंदकी असि थारगा एशियन लीग असिगा अनिरक यावबंगमले क्लब असिना ममांग सहिगी इंडियन फुटबॉल लीग ता जमशेदपुर FC बु थोइदुना लीग असिगे टाइटल लौकिबनी पनबयाबदी मणिपुर फुटबॉलर बिपिन सिंह मुंबई FC की लेफ्ट विंग ओइना टीम दा सरुक यारी अरोइबदा मरोइबा पाउ अमुखना बीजेपी ना हाइरी मणिपुर दा हौजिक ओइरिबा फिबम असि राजनीति की खेनबा थमदना अमन अमगी मतेंग पांगदुना लोसिनबो होनमिनसी खोंगसांग रेलवे स्टेशन की गोडाउन हेना चाउथोगंदुना मपालमदगी पुसलकलिबा पोलम सिंग निंथिना थंबा यानबो होनबियो हाइना शिवसेना ना हाइरी जिरिबामदगी पोट पुबा गाड़ी सहुम कुन सिक्योरिटी की अकनबा चेक्सुल थौरांगा लोइना इम्फाल तमलकरे प्रधानमंत्री नरेंद्र मोदी ना हाइरी हौकिबि सही हुनपुत्रा मंगा असिदा संसद की ख्वाइदिगी चावो माइ पाकपा हाइबा ताराबदी मियामना थाजबिगी चांग नोंगमोगी हेंगलकपा असिनी अमसुंग एशियन फुटबॉल कॉन्फेडरेशन चैंपियन लीग की आनबा मैच हौजिक हाकी ममांगदा पुणे की श्री शिवा छत्रपति स्पोर्ट्स कॉम्प्लेक्स ता होख्रे पाउ लोइजरे